Manipuri Story Collection gi maikaidagi anauba wari ama amu puduna lakjare. Wari asibu ibirakpa Abinash Yenkhom aduga wari asigi mamingna Pandam. Hojik wari asi pathokjarage mayam puna taminarasi. College suti tharakpaga Rahul prap tanaraktuna Rahul na kainom ta hangewa Tampha na kari kana tapna laithorai. Rahul na som Tampha oibirabra. Tampha wa amata ngangdana Rahul da haifet yengi. Rahul na natpidabra. Tampha khara pakhalamna mane kari haibigadaba. Rahul su haifam khangdana afing afaigom sat haijaki. Kamdoviri nungaiviri ko. Tampha mathamoida khali kari mino ngasi kha college ahan bakaraga yam khangna bai tapta masak su khangdana asi khallaga wa amata khumlamda khongkaptu khara kanna gamgam thangki. Rahul du khara amukta na sira khalli adubu mayam mangda fazadre khanduna fikhaudagi phone du satoklaga phone du metpa saduna leithaduna lehaure. Tampha di adum chatkre ngahaki matungda Tampha mayum yaure. Charawan baloiraduna imung manunggi thaba ingkhangsing loisilli. Sandhya wairamgi duk thang mai kallingai mama mapa ani su halakle. Makhong makhut hamnanaba ising amadi phadi sapona chingba puthoktuna pire. Mamadu mangol dari duda ngeklauna famthai. Tharona wakre ngahakta wa famkhige. Ibohalna nakhong nakhutu hana sengdoklaga hamuda nangwa. Tharona moi bahana hambiro. Ibohalna icha thobe college ahan makabadi kamdawe namanabigadi kayam khangnaraklabai chawa takpadi dum haramnida. Tamphana hoi baba nungai takpasu gyan tana dai imanabisu khara khangnare. Ibohalna mi oinanaba kanna honagadabani ko icha sidi. Tamphana hoi baba. Tharona ibema ngasidi ima chak khara lami chak thongbo ima su loiraga changlaklage. Tamphana ima kari injang thongsiga. Tharona belandrido irolasi adugane kanghawra kaino macha me ta ngausilasi. Tamphana hoi ima asi hairamlaga mama mapa ani na puruba pochai singdu pusillaga imungda changkhre. Mama na machabu yengjaduna machinda sonjahawi. Ichase marai bakti thijareda ko masung mama na bisingna setliba chariba tauriba mayamsiga maningdi thungdrabani do taurise. Ibohalna nangbu yam warabo hamdoklorodana ai loire. Tharona hoi hadisi sida thanamage ko asi hairamlaga ibohaldu imung changkhre. Tharo makhong makhut hamba loiraduna pochai singdu paisilaklaga imungda changai. Tharona ibema nga do biro kada imane phunga sida mai hogalaga ngawraklage. Tamphana loina tawgadra ima tawthosi yamsu yamamaroi. Asi hairaga tharo phunga da mai hogatuna nga du tawba horami. Ibohal phana mathaduna phunga maya du da famtharai. Hauranida ngaki sauside ukabisu yauridana. Hoi moiba nungbu nungsirai matamdo aikhoina angang oiringaidadi laukhongda karida yam phakrabanido haujikti loina mangkhredana kayabu ukhidre matamgi ahongba haise kayada hongkhraba. Ngaihaki matungda Tharona ibohalda hairei. Moiba hayengdi ibungoda sel khara haisira. Khangdene karibu hairakadaba. Tamphana baba ima marakta sel hairosida senfam khangna thage dum laurido aduna fadrane. Haujikti aisu sel kya changlaroi aduga scholarship phangbadunasu adum mateng oina bayarane. Tharona ichana hairidubuti chumba aduda magi bempisak haibi ngai ngamdabi maha chingan bise ngasido magi dukangi pochai chobubagi seldo khara pithu hairei. Khoina hatkadabudu ngai masimako hinjakraba. Tamphana
ꯏꯃꯥ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔꯗꯤ ꯂꯩꯌꯦ ꯑꯉꯥꯡꯁꯤꯡꯒꯤ ꯇꯨꯏꯁꯟꯒꯤ ꯁꯦꯜ ꯄꯤꯔꯝꯃꯦ ꯁꯦꯜꯕꯨ ꯄꯨꯟꯅ ꯀꯌꯥꯃꯨꯛꯅꯣ ꯊꯔꯣꯅ ꯂꯨꯄꯥ 750ꯃꯨꯛꯂ 200ꯂ ꯇꯥꯈꯤꯕꯗꯨꯕꯨ ꯀꯥꯎꯔꯦꯅꯦ ꯇꯝꯐꯥꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯍꯧꯔꯛꯑꯅꯤ ꯍꯦꯛꯇ ꯂꯥꯏꯊꯣꯛꯄꯤꯁꯦ ꯆꯞ ꯆꯥꯕꯤ ꯈꯪꯕ ꯌꯥꯗ꯭ꯔꯣ ꯏꯃꯥꯕꯣ 이보할나 ꯑꯁꯤꯗꯤ ꯅꯣꯏ ꯅꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯊꯥꯏꯅꯗꯒꯤ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏ ꯐꯔꯦ ꯐꯔꯦ ꯏꯆꯥ ꯊꯣꯏꯕꯤꯗ ꯂꯩꯔꯤꯕ ꯁꯦꯜꯗꯨꯅꯅꯦ ꯀꯣꯟꯅꯔꯗꯤ ꯃꯤꯒꯤ ꯁꯦꯜꯗꯣ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯏꯄꯥꯅ ꯑꯃꯨꯛ ꯏꯆꯥꯒꯤ ꯄꯤꯁꯟꯕꯤꯅꯤꯗ ꯏꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯖꯅꯕ ꯇꯝꯐꯥꯅ ꯕꯕꯥ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯀꯌꯥ ꯆꯪꯈꯤꯔꯣꯏꯗ ꯑꯗꯨꯝ ꯌꯥꯅꯤꯗ 이보할나 ꯌꯥꯗꯦ ꯌꯥꯗꯦ ꯕꯕꯥꯅ ꯍꯤꯡꯂꯤꯁꯦ ꯏꯆꯥꯒꯤꯗꯃꯛꯅꯤ ꯇꯝꯐꯥ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯃꯤꯒꯤ ꯁꯦꯜ ꯇꯣꯟꯕꯒꯤ ꯊꯧꯔꯛꯂꯒ ꯏꯃꯥꯅ ꯑꯗꯨ ꯁꯥꯎꯕꯤꯔꯤꯗꯨ ꯀꯩꯒꯤꯅꯣ ꯏꯅꯦ ꯏꯕꯦꯝ ꯄꯤꯁꯛꯁꯦ ꯃꯆꯤꯟ ꯈꯔ ꯀꯟꯖꯔꯁꯨ ꯑꯩꯈꯣꯏꯅ ꯂꯧꯒꯦꯗ ꯍꯥꯏꯕꯗ ꯑꯗꯨꯝ ꯄꯤꯔꯛꯂꯤꯁꯤꯗꯤ ꯃꯣꯏꯁꯨ ꯀꯔꯕꯥꯔ ꯇꯧꯔꯤꯕꯅꯤꯅ ꯁꯨꯝ ꯍꯥꯏꯖꯔꯛꯂꯤꯕ ꯑꯣꯏꯔꯝꯅꯤꯌꯦ ꯊꯔꯣꯅ ꯍꯣꯏꯅꯦ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯣꯏꯅ ꯁꯠꯇꯣꯛꯑꯗꯤ ꯀꯥꯏꯗ ꯌꯣꯜꯂꯨꯅꯤ ꯇꯝꯐꯥꯅ ꯐꯔꯦ ꯍꯌꯦꯡꯗꯨ ꯄꯤꯊꯣꯛꯈ꯭ꯔꯁꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯗꯨꯅ ꯂꯨꯄꯥ 500 ꯆꯞꯄꯤ 2 ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯗ ꯄꯤ ꯊꯔꯣ ꯁꯦꯜꯗꯨ ꯂꯧꯔꯒ ꯐꯤꯖꯤꯗ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯇꯝꯐꯥ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯗꯨꯅ ꯏꯕꯦꯟꯗꯧ ꯏꯃꯣꯏꯅꯨꯗ ꯀꯠꯆꯈ꯭ꯔꯦ ꯃꯈꯣꯏꯒꯤꯁꯨ ꯁꯦꯡꯅ ꯇꯩꯊꯣꯛꯂꯕ ꯂꯩꯃꯥꯏꯗꯨꯗ ꯃꯄꯥꯕꯨꯡꯒꯤ ꯄꯨꯈꯝ ꯑꯃ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯈꯝ ꯑꯃ ꯊꯤꯔꯦ ꯑꯗꯨꯒ ꯆꯥꯛꯇꯨ ꯆꯥꯅꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯔꯣꯅ ꯆꯂꯣ ꯆꯂꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯏꯃꯥ ꯂꯣꯏꯁꯤꯟꯕꯤꯍꯧꯔꯒꯦ ꯇꯝꯐꯥꯅ ꯌꯥꯅꯤꯌꯦ ꯏꯃꯥ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯏꯃꯥ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯨꯔꯣ ꯊꯔꯣꯅ ꯂꯨꯈꯥꯛꯇꯨ ꯂꯣꯏꯁꯤꯟꯕꯤꯔꯛꯏ ꯇꯝꯐꯥ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯗꯨꯅ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯊꯔꯣ ꯃꯆꯤꯜ ꯃꯌꯥ ꯇꯦꯡꯊꯣꯛꯇꯨꯅ ꯇꯨꯝꯃꯝꯗꯥꯏꯒꯤ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯖꯔꯒ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯑꯃꯗꯤ ꯂꯩꯃꯔꯦꯜ ꯏꯃꯥ ꯁꯤꯗꯕꯤ ꯑꯅꯤꯕꯨ ꯆꯦꯠꯅ ꯊꯧꯅꯤꯖꯔꯝꯂꯒ ꯐꯃꯨꯡ ꯆꯪꯈ꯭ꯔꯦ ꯇꯝꯐꯥ ꯀꯥꯗ ꯆꯪꯂꯛꯄꯗ ꯐꯣꯟꯗꯨ ꯇꯥ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯄꯨꯡꯗꯨ 9:30 ꯇꯥꯔꯝꯗꯧꯔꯦ ꯇꯝꯐꯥ ꯈꯪꯍꯧꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯐꯣꯟꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯃꯃꯤꯠꯇ ꯎꯔꯛꯏ ꯔꯥꯍꯨꯜꯅ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯐꯣꯟꯗꯨ ꯃꯦꯠꯂꯒ ꯂꯩꯊꯔꯒ ꯂꯩꯍꯧꯕꯗꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯖꯕꯤ ꯕꯨꯙꯤ ꯂꯧꯁꯤꯡꯗ ꯆꯪꯈꯣꯜꯂꯕꯤ ꯇꯝꯐꯥ ꯐꯣꯟꯗꯨ ꯊꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯔꯥꯍꯨꯜ ꯆꯥꯛ ꯇꯣꯛꯇꯨꯅ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯃꯣꯟꯗꯨ ꯀꯥꯡꯊꯣꯜꯒꯤ ꯃꯄꯥꯟꯗ ꯏꯟꯈꯠꯇꯨꯅ ꯃꯀꯣꯛꯇꯨ ꯉꯥꯊꯔꯒ ꯍꯤꯞꯄꯤ ꯃꯃꯤꯠꯇ ꯂꯥꯏ ꯃꯆꯥꯒꯨꯝ ꯆꯪꯈꯣꯜꯂꯕꯤ ꯇꯝꯐꯥꯕꯨ ꯎꯔꯛꯏ ꯑꯗꯨꯒ ꯋꯥꯈꯜꯗꯁꯨ ꯁꯩꯊꯥꯔꯛꯏ ꯀꯌꯥꯗ ꯆꯪꯈꯣꯜ ꯅꯤꯡꯊꯤꯖꯔꯕ ꯃꯣꯡ ꯍꯥꯗꯅ ꯏꯪ ꯏꯪ ꯂꯥꯎꯅ ꯐꯖꯔꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯃꯨꯅ ꯅꯤꯡꯗꯨ ꯌꯩꯔꯤꯕꯤ ꯃꯥꯒꯤ ꯁꯝꯂꯥꯡ ꯀꯦꯗꯅ ꯉꯥꯡꯇꯛ ꯇꯧꯕꯤ ꯃꯥꯒꯤ ꯈꯖꯥꯏ ꯑꯅꯤ ꯁꯖꯤ ꯃꯤꯇꯥꯒꯨꯝ ꯇꯔꯥꯎ ꯇꯔꯥꯎ ꯄꯥꯡꯂꯤꯕ ꯃꯥꯒꯤ ꯃꯤꯁꯅꯥ ꯑꯅꯤ ꯇꯕꯥꯔꯕꯤ ꯆꯤꯟꯕꯥꯜꯗꯒꯤ ꯉꯥꯡꯒꯟꯗꯅ ꯉꯥꯡꯊꯣꯔꯛꯄ ꯃꯥꯒꯤ ꯋꯥꯍꯩ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯥꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯂꯩꯇꯥꯕ ꯉꯝꯂꯛꯇ꯭ꯔꯤꯕ ꯃꯥꯇꯕꯨ ꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤꯅ ꯂꯤꯆꯤꯡ ꯑꯣꯏꯗꯨꯅ ꯔꯥꯍꯨꯜ ꯑꯁꯨꯝ ꯇꯝꯐꯥꯒ ꯅꯛꯁꯤꯟꯅꯕ ꯄꯥꯝꯂꯛꯈꯤ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯛꯏ ꯍꯌꯦꯡꯗꯤ ꯊꯥꯖꯗ ꯍꯦꯛꯇ ꯍꯥꯏꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯔꯥꯍꯨꯜꯗꯨ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯇꯝꯐꯥ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯠ ꯁꯦꯡꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡ ꯙꯨꯞ ꯊꯥꯡꯃꯩ ꯀꯠꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯦ ꯃꯄꯥ ꯃꯃꯥ ꯑꯅꯤꯁꯨ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯈ꯭ꯔꯦ ꯆꯥ ꯅꯨꯡ ꯊꯛꯇꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯦ ꯑꯉꯥꯡꯁꯤꯡꯁꯨ ꯇ꯭ꯌꯨꯁꯟ ꯂꯥꯛꯂꯦ ꯏꯕꯣꯍꯜ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯏꯪꯈꯣꯜꯗ ꯆꯪꯈ꯭ꯔꯦ ꯊꯔꯣꯁꯨ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ ꯇꯝꯐꯥꯅ ꯑꯉꯥꯡꯁꯤꯡꯗꯨ ꯇ꯭ꯌꯨꯁꯟ ꯍꯧꯈ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯇꯧꯕꯒꯨꯝ ꯔꯥꯍꯨꯜ ꯃꯃꯥꯅ ꯍꯧꯗꯣꯔꯛꯏ ꯃꯦꯃꯅ ꯑꯇꯣꯝꯕ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦꯍꯦ ꯊꯦꯡꯉꯦꯅꯦ ꯕ꯭ꯔꯦꯛꯐꯥꯁꯀ ꯆꯥꯔꯣ ꯂꯥꯎꯅꯦ ꯔꯥꯍꯨꯜ ꯁꯥꯎꯅꯤꯡꯂꯞꯅ ꯐꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ ꯔꯥꯍꯨꯜꯅ ꯅꯣꯏ ꯆꯥꯔꯣ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯐꯃꯨꯡꯗꯒꯤ ꯍꯥꯏꯔꯛꯏ ꯙꯤꯔꯦꯅ ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥ ꯇꯨꯝꯅꯔꯤꯒꯦ ꯃꯥꯅ ꯇꯨꯝꯂꯤꯁꯤꯕꯣ ꯃꯃꯥꯟꯅꯕ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗꯅꯅꯦ ꯍꯌꯦꯡꯋꯥꯏ ꯃꯊꯤ ꯂꯧ ꯆꯥꯍꯧꯔꯗ ꯄꯣꯠꯅꯤꯗ ꯃꯦꯃꯅ ꯀꯩꯅꯣ ꯃꯣꯏꯕꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯉꯥꯡ ꯑꯣꯏꯖꯔꯤ ꯇꯧꯔꯤꯅꯤ ꯑꯇꯣꯟ ꯑꯇꯥꯡꯒ ꯑꯣꯏꯕꯁꯤꯗ ꯅꯥꯎꯊꯤ ꯁꯥꯖꯔꯤꯅꯤ ꯍꯌꯦꯡ
mai matam laklaga mai fajarakani. Nangna nasase kangkhatana manghalo. Aidi haibidi haini. Magi mawongse semdo haunanaba hono. Natrabani hayengwai mamitagi mapita hauni ko ma. Yare topiro kit ai haijarage. Nang ngamay bema. Asi hairamlaga Dhiren du hawgatkre. Rahul phone du ta paikhatli. Oi, pungsin nipan ta tawre. Rahul kena mauna awaba masak amata khanghandana fura dalanda yolakpagi haunabi khara tonali. Rahul hawgatlaba matung bathroom da changkhre. Irujaba loiduna tawel ama setlaga tholai. Breakfast ka du hathu charamni. Me mana tapna chawni nangbo fundana tok tare ne. Os pungsi thenge college na bolo silage amadu sula amani tawrisi. Asi hairaga amu magi kada chengkhakre. Mahakna ama hairibasi Tamphabuni. Rahul isay ama nganngangna Tamphabu ningsinglai. Aigi chanavina tamba college di nungtigi chatningi nungtigi kaningi. Nokfe tawna mingselda amuk yengi machindasu sonjay. Ay sibo yam thirabrane natraga kai hanubuga malajala. Haifechu nokjay. Asumna nungsinba loiraduna gari sodu makut kudombida huru huru ungduna kumtharai aduga laurai. Oh, ai chalukhige. Ngai khone nangbo chakasi khara chakhone. Yare ai chaningdre. Asumna laurumlaga bike tu thodokduna chatkre. Dhiren me madhairai. Mase kusira siam tawre ko. Aina saura adima kaya faroi he. Me madu mapuroi badu khara saurap tawbaduda ingthana khumlai. Ngasai kaykino yam chasinkrabane aduna chaningamaroi. Nupi noina nasa singsi kangkhatna tawbuduna ne. Masa oiba kayana mangduna laika taraise noi gyan taw ko. Ai semdo hanaba honajage. Yumda thorokpasu kuidrina aina adum khara free thabibane. Adu ichasi mi dauna mayai kaba nisa pasadi jajadedana khara koijaba langjabatani. Farese office thengkhrani saka thokpiraro. Kari hinjang thonglaba ngapakka khamina sinbaga thonge. Fare kusi amuk hamlakhige. Hoi lakpiro. Asi hairamaga me madu chakhumda changkhre. College da class mathang tawre. Rahul di Tamphabu yengbada class ka thawai amada changdre. Tarang marang amada adum yengi. Syam Rahul da kuning na thilaga hairai. Syam na bai tumthil kidar he. Rahul nokfe tawna lairik takli bu ojaduda amuk yengi. Asum tawna class tu loikre. Mathangi class ngainari satra singdu. Adubu chokidar laktuna hairare. Chokidar aduna angang sa noi sar jibando mayunggi anaba ma yaudana ngasi lakpa ngamaroi hairakle. Aduna magi ngasi class to cancel tawrani. Ado noi atopa class oina laholasira noi apamba hairo. Satra mayamduna off lairasi matang adum tawhalasi ware asumna hainare. Chokidar dusu hoi hairaga thokre. Satra singsu mahai thokre. Rahul su mamanaba mayamga thokre. Tamphadi class ta adum lairagi khale. Adubu tanjaduda thajana. Tampha kintinda kinom chawsi law. Ai chak charaktabagine pukse yadre. Tamphadu yaningda samboi chingboy thokminarakle. Tampha hoi cantinda achapot chaba chatkhi tabada Rahul mamanaba singdu hundoklamlaga ai chatlehe hairamlaga chenkhre. Achapot chaba loiraba matung thajana seldu pire. Aduga thajana ine ising bottle amta pibiu ba. Canteen gi ine duna hoi bema ngakta ngayu ko. Thajana hoi ne. Tanjaduda thajagi kola malaklami. Mayam langbaga network kitang nungaidabaga amata tanadre. Thajana Tampha nang ising puraga lao ay amta tanadre mapanda lairamage. Tampha na hoi. Thajadu thokre ngaihak lairaba matungda Tampha ising bottle du paiduna hek leithorai. Rahul su fachang sili matam adumaktada makhoi ani khanghauduna thengainarami. Tampha na nasol pikna ayuma ising bottle du laimaida takhirami. Haunaruba tawdana makhoi animak. Rahul su sorry. Tampha na su sorry.
ꯑꯅꯤꯗꯨ ꯁꯣꯔꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯄꯤꯛꯈ꯭ꯔꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨꯃꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯈꯨꯟꯒꯠꯇꯣꯏ ꯄꯥꯏꯃꯤꯟꯅꯩ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯤꯆꯥꯟꯅꯩ꯫ ꯀꯦꯟꯇꯤꯟꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯅ ꯍꯦꯟꯅꯗ꯭ꯔꯕ ꯁꯛꯐꯝꯗꯨꯗ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯤꯆꯥꯟꯅꯔꯕ ꯃꯇꯨꯡ ꯔꯥꯍꯨꯜꯅ ꯆꯥꯗꯧꯒꯤ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯇꯝꯐꯥ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯇꯨꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯔꯥꯍꯨꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯈꯨꯟꯒꯠꯇꯨꯅ ꯇꯝꯐꯥꯗ ꯌꯦꯡꯂꯒ ꯄꯤ꯫ ꯔꯥꯍꯨꯜꯅ "ꯁꯦ, ꯁꯣꯏꯈ꯭ꯔꯦ"꯫ ꯇꯝꯐꯥ ꯃꯈꯨꯠꯇꯨ ꯇꯞꯅ ꯇꯤꯡꯊꯣꯛꯇꯨꯅ ꯏꯀꯥꯏꯅ ꯃꯃꯤꯠꯇꯨ ꯃꯈꯥꯗ ꯌꯦꯡꯊꯔꯞ ꯇꯧꯔꯒ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯂꯧꯏ꯫ ꯑꯗꯨꯒ ꯇꯞꯅ ꯑꯣꯟꯈꯠꯇꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯝꯐꯥꯒꯤ ꯃꯈꯨꯗꯥꯡꯗ ꯃꯈꯨꯠꯇꯨ ꯀꯣꯁꯤꯜꯂꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯁ꯭ꯌꯥꯝ ꯍꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯁ꯭ꯌꯥꯝꯅ ꯅꯣꯛꯂꯒ "ꯚꯥꯏ ꯅꯩꯔꯦ, ꯄꯨꯔꯥ ꯕꯣꯂꯤꯋꯨꯗ ꯀꯆꯥ"꯫ ꯔꯥꯍꯨꯜꯅ "ꯈꯔ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ"꯫ ꯊꯥꯏꯂꯦꯟꯅ "ꯌꯥꯗꯦꯀꯣ, ꯃꯤ ꯃꯆꯥꯒꯤ ꯗꯥꯎꯁꯤꯗꯤ ꯄꯨꯔꯥ ꯀꯥꯞꯄꯤꯍꯦ"꯫ ꯕꯣꯕꯣꯅ "ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ ꯑꯆꯥꯄꯣꯠ ꯇ꯭ꯔꯤꯠ ꯇꯧꯊꯔꯣ ꯂꯥꯛꯑꯣ"꯫ ꯔꯥꯍꯨꯜꯅ "ꯏꯅꯦ, ꯑꯩꯈꯣꯏꯁꯨ ꯀꯩꯀꯩꯅꯣ ꯈꯔ ꯄꯤꯕꯤꯔꯣ"꯫ ꯀꯦꯟꯇꯤꯟꯒꯤ ꯏꯅꯦꯗꯨꯅ "ꯍꯣꯏ ꯍꯣꯏ, ꯐꯝꯃꯣ ꯐꯝꯃꯣ"꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯇꯝꯐꯥꯗꯤ ꯀ꯭ꯂꯥꯁꯇꯨꯃ ꯅꯣꯟꯊꯗꯨꯅ ꯏꯀꯥꯏꯅ ꯌꯥꯎꯔꯤ꯫ ꯔꯥꯍꯨꯜꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯅ ꯇꯝꯐꯥꯗ ꯂꯣꯠꯅ ꯌꯦꯡꯗꯨꯅ ꯃꯨꯠ ꯅꯨꯡꯉꯥꯏꯅ ꯀ꯭ꯂꯥꯁꯇꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯇꯨ ꯂꯣꯏꯔꯗꯨꯅ ꯁꯨꯇꯤ ꯊꯥꯅꯔꯛꯑꯦ꯫ ꯊꯥꯖꯅ "ꯇꯝꯐꯥ, ꯉꯁꯥꯏꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ"꯫ ꯇꯝꯐꯥ ꯋꯥ ꯄꯥꯛ ꯉꯥꯡꯒꯟꯗꯦ꯫ ꯉꯥꯡꯊꯣꯔꯛꯄꯗ ꯑꯥꯔꯊ ꯌꯥꯝꯅ ꯆꯦꯜꯂꯤ꯫ ꯊꯥꯖꯁꯨ ꯈꯪꯏ꯫ ꯀ꯭ꯂꯥꯁ 11ꯗꯒꯤ ꯄꯨꯜꯂꯛꯄ ꯊꯥꯖ ꯑꯃꯗꯤ ꯇꯝꯐꯥ ꯅꯣꯡꯃꯇ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯦ, ꯅꯨꯄꯥꯁꯨ ꯀꯣꯏꯔꯛꯇꯦ꯫ ꯇꯝꯐꯥꯅ "ꯑꯩꯅ ꯁꯣꯏꯕꯅꯦ, ꯑꯩꯅ ꯊꯦꯡꯖꯤꯜꯂꯨꯕꯅꯦ. ꯉꯁꯥꯏꯒꯤꯗꯣ ꯑꯩꯁꯨ ꯌꯥꯝ ꯏꯀꯥꯏꯌꯦ ꯃꯌꯥꯝ ꯃꯥꯡꯗ"꯫ "ꯌꯥꯔꯦꯍꯦ, ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ. ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯒꯦꯅ ꯇꯧꯕ꯭ꯔꯣ? ꯁꯣꯏꯕꯕꯨ ꯀꯩꯁꯨꯝ ꯈꯜꯂꯝꯃꯣꯏ ꯃꯥꯅꯁꯨ. ꯑꯗꯣ ꯔꯥꯍꯨꯜꯁꯦ ꯃꯁꯛꯇꯤ ꯐꯗꯤ ꯐꯖꯩꯀꯣ, ꯅꯨꯄꯥꯁꯨ ꯌꯥꯝ ꯃꯥꯜꯂꯦ". "ꯄꯥꯗꯤ ꯈꯔ ꯄꯥꯝꯃꯜꯂꯦ". ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯔꯥꯍꯨꯜ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯣꯟꯗꯥꯒ ꯅꯨꯡꯉꯥꯏꯅ ꯒꯝꯂꯥꯒꯤ ꯂꯩꯁꯤꯡꯗꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯦꯝꯃ ꯄꯨꯡꯉꯛ ꯉꯛꯅ ꯃꯦꯝꯃꯅ "ꯑꯦ, ꯑꯇꯣꯝꯕ ꯀꯩꯅꯣ ꯉꯁꯤ ꯏꯆꯥꯅ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯏꯃꯥꯗꯤ ꯄꯨꯡꯉꯛ ꯍꯦꯛꯉꯛꯏꯅꯦ. ꯉꯁꯤꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ ꯑꯩꯕꯣ"꯫ "ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ, ꯃꯪ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤ. ꯅꯆꯥꯁꯦ ꯍꯦꯂꯣꯏ ꯑꯣꯛꯅꯔꯦ". "ꯍꯥꯏꯍꯩꯗꯦꯅꯦ ꯅꯪꯕꯣ ꯃꯁꯤꯗꯤ"꯫ ꯔꯥꯍꯨꯜ ꯅꯣꯛꯅ "ꯅꯆꯥꯒꯤꯁꯤꯗꯤ ꯑꯐꯕ ꯍꯦꯂꯣꯏꯅꯦ. ꯃꯁꯛ ꯃꯇꯧꯒꯗꯤ ꯐꯖꯈ꯭ꯔꯖꯥꯠꯅꯤ. ꯄꯨꯔꯥ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ". "ꯃꯁꯤꯕꯨ ꯍꯥꯏꯍꯩꯗꯦ ꯍꯥꯏꯔꯒ ꯁꯨꯝ ꯃꯃꯥꯏꯁꯦ ꯀꯌꯥꯗ ꯀꯜꯂꯤꯅꯣ ꯃꯁꯦ"꯫ "ꯌꯥꯔꯦ, ꯌꯥꯖꯔꯦ. ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯅꯕ ꯇꯧꯔꯁꯦ, ꯀꯣꯂꯦꯖ ꯊꯦꯡꯈꯤꯅꯤꯌꯦ". "ꯅꯪ ꯑꯃꯀꯣ, ꯅꯪ ꯍꯥꯏꯁꯤꯅꯤ". ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯦꯝꯃ ꯆꯠꯈ꯭ꯔꯦ꯫ ꯔꯥꯍꯨꯜꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯁꯤꯡ ꯆꯥꯏꯍꯧꯏ꯫ ꯃꯕꯨꯛꯅꯤꯡꯗꯨ ꯏꯔꯥꯡ ꯂꯥꯡꯏ, ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ "ꯍꯣꯔꯦꯟ ꯀꯣꯂꯦꯖꯇ ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯅꯦ ꯑꯩꯕꯣ? ꯍꯣꯏꯗ, ꯅꯨꯄꯥꯅꯕꯨ꯫ ꯕꯥꯏꯛ ꯇꯨꯝ ꯆꯥꯝꯈꯤꯒꯦ". ꯁꯣꯝꯗꯅ ꯇꯝꯐꯥ ꯀꯣꯂꯦꯖ ꯆꯠꯂꯔꯣꯏꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯐꯣꯟ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯐꯥꯅ "ꯍꯜꯂꯣ, ꯀꯅꯥ"꯫ ꯄꯨꯁꯄꯥꯅ "ꯑꯩ ꯈꯪꯕꯤꯗ꯭ꯔꯕꯣ"꯫ "ꯀꯅꯥꯅꯣ? ꯑꯩ ꯚꯥꯞ ꯑꯃ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ". "ꯀꯣꯂꯦꯖ ꯂꯣꯏꯁꯤꯜꯂꯝꯃꯣ, ꯑꯩ ꯂꯥꯛꯑꯗꯕꯅꯦ, ꯊꯝꯃꯒꯦ". ꯐꯣꯟꯗꯨ ꯐꯠ ꯊꯝꯈꯤ꯫ ꯍꯜꯂꯣ". ꯄꯨꯁꯄꯥ ꯊꯝꯕꯅ ꯍꯥꯟꯈꯤ꯫ ꯇꯝꯐꯥꯗꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯈꯟꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯨꯁꯄꯥ ꯚꯦꯁꯄꯥ ꯄꯤꯡ ꯀꯂꯔ ꯑꯃꯗ ꯍꯣꯔꯣꯟꯒ ꯈꯣꯡꯂꯒ ꯄꯥꯏꯁꯤꯜꯂꯛꯑꯝꯃꯤ꯫ ꯇꯝꯐꯥ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯨꯕꯗ ꯇꯝꯐꯥ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯝꯃꯤ꯫ ꯄꯨꯁꯄꯥꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯔꯝꯃꯤ꯫ ꯇꯝꯐꯥꯅ "ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯛꯏꯁꯦ? ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ". ꯄꯨꯁꯄꯥꯅ ꯅꯣꯛꯂꯒ "ꯁꯔꯄ꯭ꯔꯥꯏꯖꯅꯦ. ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ? ꯑꯝꯇ ꯎꯗꯦ". "ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯌꯦ". "ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯁꯦ. ꯅꯪ ꯆꯥꯛ ꯆꯥꯔꯕꯣ? ꯑꯩ ꯅꯣꯏꯒꯤ ꯆꯥꯛ ꯆꯥꯔꯛꯇꯕ ꯆꯍꯤ 3ꯃꯨꯛ ꯐꯥꯔꯝꯃꯅꯤ. ꯆꯥꯎꯁꯤ ꯂꯥꯛꯑꯣ". "ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏ ꯂꯥꯏꯔꯕꯒꯤ ꯏꯟꯁꯥꯡꯗꯣ ꯀꯥꯎꯗ꯭ꯔꯤꯕꯣꯏꯔꯦ"꯫ "ꯌꯥꯔꯦꯍꯦ".
ꯍꯣꯏ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯀꯦꯡꯉꯣꯏ ꯀꯥꯡꯁꯣꯏ ꯑꯃꯗꯤ ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯖꯥꯠꯅꯤ ꯉꯁꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯂꯝꯗꯧ ꯃꯥꯜꯂꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯕꯨ ꯈꯪꯉꯗꯤ ꯑꯩꯗꯤ ꯂꯩ ꯇꯥꯔꯦꯗꯅ ꯇꯝꯐꯥꯅ ꯆꯥꯛꯇꯨ ꯊꯥꯡꯗꯣꯔꯛꯏ ꯄꯨꯁꯄꯥꯅ ꯋꯥꯎ ꯁꯤꯗꯤ ꯑꯩꯒꯤ ꯄꯥꯝꯖꯕꯤꯗꯣ ꯊꯣꯛꯑꯦ ꯅꯪ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯑꯩꯗꯤ ꯍꯧꯔꯦꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯈꯤ ꯇꯝꯐꯥ ꯄꯨꯁꯄꯥꯒꯤ ꯃꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯃꯥꯅ ꯗꯣꯡ ꯗꯣꯡ ꯉꯥꯡꯕ ꯃꯇꯧꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯩ ꯇꯝꯐꯥꯅ ꯈꯟꯖꯩ ꯅꯪꯁꯨ ꯀꯣꯂꯦꯖ ꯄꯨꯜꯂꯕꯅꯤ나 ꯑꯩꯒꯤ ꯊꯧꯅꯥ ꯈꯔꯗꯤ ꯂꯩꯔꯅꯤ ꯄꯨꯁꯄꯥꯅ ꯑꯩ ꯂꯣꯏ ꯆꯥꯔꯣ ꯍꯥꯏꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯁꯄꯥꯅ ꯇꯝꯐꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯄꯨꯁꯄꯥꯅ ꯏꯇꯥ ꯅꯪꯁꯦ ꯄꯨꯔꯥ ꯂꯥꯏꯔꯦꯝꯕꯤ ꯃꯥꯜꯂꯒ ꯂꯩꯔꯝꯃꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯇꯝꯐꯥ ꯅꯣꯛꯐꯦꯠ ꯇꯧꯏ ꯄꯨꯁꯄꯥꯅ ꯊꯥꯏꯅ ꯈꯨꯊꯤꯗꯣ ꯃꯥꯔꯕꯣꯜꯒ ꯁꯥꯟꯅꯕ ꯀꯤꯀꯨꯂꯨꯄꯤꯒ ꯁꯥꯟꯅꯕ ꯎꯍꯟꯕꯤꯒ ꯁꯥꯟꯅꯕ ꯈꯣꯡꯖꯣꯡꯕꯤꯒ ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯀꯤꯂꯥ ꯊꯨꯒꯥꯏꯕꯤ ꯄꯊꯂꯤ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯝꯂꯒ ꯈꯪꯍꯧꯗꯅ ꯄꯨꯁꯄꯥ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ ꯇꯝꯐꯥꯅ ꯀꯩꯗꯧꯔꯒꯦ ꯏꯇꯥ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯏ ꯄꯨꯁꯄꯥꯅ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯨꯗꯤ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯗꯅ ꯀꯪꯈ꯭ꯔꯦꯗ ꯑꯗꯣ ꯏꯇꯥ ꯅꯪꯅ ꯊꯥꯔꯝꯕꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯀꯛꯁꯤꯒ ꯊꯤꯟꯗꯣꯔꯛꯑꯦ ꯀꯨꯝꯁꯤꯗꯤ ꯄꯥꯜꯂꯅꯤ ꯄꯨꯁꯄꯥ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠꯇꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯇꯥ ꯀꯣꯏꯕꯤ ꯁꯥꯟꯅꯕꯗ ꯁꯤꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯤꯅ ꯅꯪꯒꯤ ꯏꯪꯈꯣꯜ ꯍꯥꯏꯅ ꯏꯃꯥꯅ ꯇꯤꯡꯗꯨꯅ ꯊꯝꯂꯝꯕ ꯃꯇꯣꯜ ꯊꯣꯛꯂꯕ ꯌꯣꯡꯆꯥꯛ ꯃꯔꯨꯗꯣ ꯑꯃꯃꯝ ꯂꯧꯅꯔꯒ ꯊꯥꯅꯈꯤꯕꯗꯣ ꯅꯨꯡꯁꯤꯔꯛꯇ꯭ꯔꯥ ꯏꯇꯥ ꯂꯩꯀꯥꯏꯁꯤꯗ ꯅꯪ ꯂꯩꯇꯕꯁꯦ ꯏꯍꯥꯡ ꯍꯥꯡꯕꯣꯏ ꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯤ ꯇꯥꯔꯛꯏ ꯄꯨꯁꯄꯥ ꯃꯄꯤ ꯀꯌꯥ ꯅꯧꯗꯦ ꯅꯨꯄꯥꯗꯧꯅ ꯇꯧꯒꯜꯂꯤ ꯄꯨꯁꯄꯥꯅ ꯐꯔꯦꯁꯦ ꯊꯦꯡꯉꯅꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯦ ꯄꯨꯁꯄꯥꯅ ꯅꯪ ꯆꯠꯂꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯀꯣꯜꯂꯤꯛꯁꯦ ꯑꯩ ꯐꯦꯡꯉꯛꯑꯒꯦ ꯌꯥꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯐꯦꯡꯖꯒꯦ ꯉꯁꯤ ꯈꯛ ꯂꯥꯛꯑꯒ ꯍꯩꯄꯥ ꯁꯥꯕꯤꯔꯅꯨ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ ꯅꯊꯧꯔꯣ ꯌꯨꯝꯅꯤ ꯀꯩꯅꯣ ꯇꯝꯐꯥꯅ ꯂꯨꯈꯥꯛꯇꯨ ꯈꯨꯟꯕ ꯍꯧꯔꯛꯏ ꯄꯨꯁꯄꯥꯅ ꯆꯠꯂꯣ ꯅꯪ ꯂꯣꯏꯁꯤꯜꯂꯨꯔꯣ ꯍꯥꯏꯕꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯥꯏꯐꯦꯠ ꯏꯜꯂꯛꯏ ꯇꯝꯐꯥ ꯅꯣꯛ ꯅꯣꯛꯇꯅ ꯆꯪꯈ꯭ꯔꯦ ꯄꯨꯁꯄꯥꯅ ꯇꯝꯐꯥ ꯍꯣꯏꯒꯤ ꯆꯥꯛꯈꯨꯝꯗꯨ ꯃꯊꯛꯇ ꯑꯃꯨꯛ ꯌꯦꯡ ꯃꯈꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯑꯃꯨꯛ ꯌꯦꯡ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤ ꯈꯜꯂꯤ ꯏꯇꯥꯁꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯃꯔꯥꯏꯕꯛ ꯊꯤꯔꯝꯃꯤꯀꯣ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯏꯍꯦ ꯂꯥꯏꯔꯕ ꯇꯝꯐꯥꯅ ꯏꯇꯥ ꯂꯣꯏꯗ꯭ꯔꯤꯕꯣ ꯄꯨꯁꯄꯥꯅ ꯑꯧ ꯂꯣꯏꯗꯣꯔꯦ ꯄꯨꯁꯄꯥ ꯀꯣꯜꯂꯤꯛꯇꯨ ꯐꯦꯡꯕ ꯂꯣꯏꯔꯦ ꯇꯝꯐꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯡꯗꯨ ꯁꯣ ꯂꯣꯜꯂꯕ ꯃꯇꯨꯡ ꯀꯣꯂꯦꯖꯇ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯀꯣꯂꯦꯖ ꯌꯧꯔꯛꯄꯗ ꯔꯥꯍꯨꯜꯅ ꯅꯪꯁꯨ ꯑꯗꯨꯁꯨ ꯃꯥꯒ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ ꯊꯥꯏꯂꯦꯟꯅ ꯀꯩꯅꯣ ꯚꯥꯏ ꯅꯊꯟꯗ ꯄꯣꯛꯂꯛ ꯀꯨꯝꯗꯣꯏꯗꯨꯅ ꯀꯧꯇꯥ ꯄꯔꯦꯡꯒ ꯌꯥꯟꯗꯧꯔ ꯖꯥꯠꯂꯣ ꯅꯆꯤꯟꯗꯒꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒꯁꯨ ꯁꯣꯜꯂꯤꯅꯦ ꯁꯣꯔꯣꯛꯀ ꯇꯥꯔꯛꯇꯣꯏ ꯖꯥꯠꯂꯣ ꯔꯥꯍꯨꯜꯅ ꯚꯥꯏ ꯑꯩ ꯇꯧꯒꯦ ꯀꯨꯝꯍꯩꯗ ꯌꯦꯡꯉꯨ ꯔꯨꯝꯗ ꯆꯪꯂꯛꯄꯗ ꯇꯝꯐꯥꯒ ꯄꯨꯁꯄꯥꯒ ꯊꯥꯖꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯟꯇ꯭ꯔꯣ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯝꯐꯥꯅ ꯃꯥ ꯄꯨꯁꯄꯥ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯇꯥ ꯄꯨꯁꯄꯥꯅ ꯑꯩ ꯄꯨꯁꯄꯥ ꯇꯝꯐꯥꯅ ꯃꯥꯅ ꯊꯥꯖ 11ꯗꯒꯤ ꯉꯁꯤꯐꯥꯎ ꯄꯨꯜꯂꯛꯏꯕ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯊꯥꯖ ꯈꯪꯅꯧ ꯅꯣꯏꯅꯤ ꯊꯥꯖꯅ ꯑꯩ ꯊꯥꯖ ꯇꯥꯟꯖꯥꯗꯨꯗ ꯃꯔꯛ ꯊꯠꯅ ꯔꯥꯍꯨꯜꯅ ꯑꯗꯨꯒ ꯑꯩꯅ ꯔꯥꯍꯨꯜ ꯄꯨꯁꯄꯥ ꯊꯥꯖ ꯇꯝꯐꯥ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯐꯠ ꯂꯩꯊꯣꯔꯛꯏ